Kuki NP Manipur ko tuna singbana tharakhiba ultimatum khudakta hadokadabani NPO haukiba numit nini humni mamangda thokhiba pamdaba thodok singda Kuki gi miyoi ani lekhidabagi matangda Kuki NP Manipur ko tuna singbana NSCNIM da mijeng thamlaga pung Nimpunipan gi ultimatum pirakpa du Naga People's Organization NPO Senapatina kanba moong da yaningda fungdrokli NPO Senapatina Gerald amada karamba saki sabol laina tangkul community natragana NSCNIM da atamna mijeng thamlaga ultimatum piribano sakhangdaba singna Kuki gi naha ani halambagi thodok asi NPO Senapatina haksina lawbaga loinana nungaitaba phongdorakli hingsagi thawongna haujik oireba phibam asi hena lusin hanba natana karisu kanaba purakloi mamang thakta thokiba thodok singda naga community na khongpham handokpaga loinana pungning phathadrabadi hena pamdaba thodok sing thoklamba yai ireng naga village ka Kuki militant sing na chathariba thawong aduda naga sing na pungning phatharaga laiki lungi uramkhulda mi leinaba yum mai thakiba asina singba sing asida Kuki civil society organization singna thodang khangna mang thadna thulak thodok thokhide masiga loina Kuki NP Manipur ko tuna chingmana tharakhiba ultimatum asi khudakta handokadabani hairi lethor bom pokhaibada Macha Nupa ama Sire mapa sokle None district ki Khopum police station ki manung chanba namkaulong to village ta ngase yupung ni pangamini kuntra rom tarakpada lethor bom ama pokhairakpada chahi mari rom ta makngairiba Nupa Macha ama Sire aduga mahak ke apokpa na phibam blue na sokuna infalgi ras medicity dalai katnari laikidraba Nupa Macha adugi maming Makureng Panmai chahi mari kawe mahak namkaulong patu dagi aku pamai ki machanupani ma ke pokpa aku pamai chahi yangkai nipan adusu makhong animak yauna haksangi kayat kyama room lomda bom machet singna panana ruwa phibam da lakanari thaja baya bompham dagi pangba pauna hai lethor bom adu imung adugi miyoi amana lambi da tarami haina khullaga purakhibani angang aduna bom adu paina sanaruba amasung thada rubadagi pokhairakpa da oirangbani hai gi maong amada saphukana pokhairakhi khudakta angang adudi thodok thokpham da laikatnaba ngamdana laikidre aduga ma kya pokwaduna manak nakpada leiba miyam chensinaraktuna mafam adudagi lokhatlaga primary health center da ahak laikanakhi tungda mahakpu health center dudagi Imphal da leiba hena khudong saba laing sang amada layang lunaba refer tawrakhibani ahal adugi phibam luna leiri hairi Kuki singna tangkul khunja kunmathoi dagi lahoba mobile amasung gari pithorakadabani TNL Haukiba Mas Taramathoi da Ukrul District Elitan Police Station ki manung chanba Sangkai Village da Kuki militant singna Ukrul dagi Imphal tamna thorom amagidamakta sarugyana ba Bolero MN06 LB 1872 amasung Maruti Alto MN O1W 5227 da tongkhiba tangkul khunja kunmathoi phajilubadagi thadorakraba matung makoidagi mulhoba mobile kunmathoi amasung gari sing adu khudakta pithorakadabani haina tangkul nagalong na thadorakpa cherol lamana hairi cherol asina makhata na hairibana thaudogotuna maram hoiraga yamna nungnangba pokhalle loinana mari leinaba authorities singe maikaidagi Kuki militant sing na mulhauriba mobile amasung gari sing adu athuba matamda recover tawguna khusindarakadabani hairi Amaromda Ukrul District ki Thawai Kuldagi Kuki Khunja ani sina pangkiba tawdok aduga mari lenena Sepstyle Kuki CSO Working Committee Ukrul na Imphal Ukrul lambi da matam kaktaba total shutdown gi Khongjang jangsilaba ase yamna maram chadaba amasung aina yadaba thawongni asingumba thawong asi akanba moong da condemn tawe ngasigi chawkhalaba society asida Ukrul amasung Kamjong district ki miyam gi yamna maru oiriba Imphal Ukrul lambi da matam kaktaba total shutdown gi Khongjang jangsiliba si yaba ngamloi hariba lambi ase region asiga state asiga topa mafam senga samnariba yamna maru oiba lambi amani lambi asida matam kaktaba shutdown gi Khongjang jangsin ba haibasina civilian seng tangai fadaba polam seng putok pusin tawriba seng amasung economy activity da chauna kaiba pigani bangi Khongjang chathaba haibasi citizen singgi fundamental rights sing violate tawba yauna freedom of movement personal liberty amasung right to livelihood
चावना अकायबा पीबदा नतना मियाम अमसुंग इकोनॉमिक एक्टिविटी दसु चावना अकायबा पीबनी हाइरिबा असिगा यामना ताइवानना अमनी मरम अदुना मणिपुर गवर्नमेंट के माइकेदगी सुहिरम असिदा खोटिंगजिंदुना नेशनल हाईवे 202A असि क्लियर तौगुना लंबी असिदा असत अवोक तौरिबा सिंगदा अयेट अपन पीदना बहोनबियो लंबी असिदा ऑथोरिटी सिंगी माइकेदगी अहेनबा सिक्योरिटी फोर्सिंग डिप्लॉय तौबा यावना लंबी असिदा चथोक चसिन तौरिबा सिंग अमसुंग पोट पुथोक पुसिन तौरिबा सिंगदा अयेट अपन अमत्ता लेहेंदनबा पुंग कुन मरि चुपना आरओपी थंबियो लेना कुकी सीएसओ वाकिंग कमिटी उक्रोगी मथक्ता लीगल एक्शन लौखनबा मथौ ताबा थबकसिंग पाइखतपियो लोनेना ऑर्गेनाइजेशन असि आइन यादबा अमनी हाइना बेन तौनबगी खोंगथांगसिंग पाइखतपियो हाइरे मणिपुरी नुपी अमा दिल्लीदा मियोय खरना तमथिना फुरक्खिबगी वाथोक नुपी फुखिबगी NHRC na Delhi Police tagi report pikhalangnaba khangankhre South Delhi da Nupa Macha kharana nupi macha ama phukibagi matangda mapung faba report pikhalaknaba National Human Rights Commission NHRC na Delhi Police ki Commissioner da notice thakre Mas Nipan da South Delhi gi Maldiya Nagar da thokhiba thodok adugi media report ta Sumotu case lakhotpagalona NHRC na thodok adugi achomba langa langtin puthokna ba mapung phaba report ama pirakadabane haina Delhi Police ki Commissioner amana phongdokibani nupi ama namamana baga park ta leiringai da nupa macha khara na fajada ba amasung kangrop naiba wahi wata sijinaduna langnarakhe nupi aduna adugumba kangrop naiba wahi wata sijinadana ba khangallu badagi nupa macha singaduna purakibani hairi thodok adugi matangda Delhi Police ki Commissioner na mapung phaba report ama anigi manungda pirakadabani haina commission na khanganki report aduda thodok aduga mari lena chathariba investigation gi status report amadi victim adugi hauji oiriba haksangi fibamga mari lena ba wafam sing yahol lakadabani hairi Malengi mafan singba tungna International Women Day gi thoram pangthok liba March 9 da Manipuri nupi ama tamthina phukibagi thodok adu taraina lofam thokte nupi oibi singda henba matik mayai pinaba maikai kyadagi launnaring gi cherak asida sigumba thodok ama thokiba haibasi laibak thibani matung tarakpada asigumba makhlgi thodok sing thogandanaba law enforcing agency singna matik chaba chekin thorang lokhotpagi tangai fadaba lai haina commission na phongdoke Panbayabadi Mas Nipangi Thodokta Soklabi Manipuri Nupi Adu Madan Mohan Malviya Hospital da Pukhatuna Laikatnari Nupi Adugi Nakong Narum Amasung Yethangba Khazai da Sokpa Maramna Makhataba Laing Chathanaba Subdarjang Hospital da refer tauki Police na Thodok Aduga Mari Lenena FIR ama file taukibaga lonena Hakthengana Chenna Bani Haiba Miyoi Mari Phagatpangamki Paraba Miyoi Sing Adugi Manungda Class 7 Tampata Ngairibi Nupa Macha Mayauri Atop ahum adudi lamkhangda mahai tamba tokhraba ngaktani US amadi Israel na sathiraba bomb kaya thadakhibadagi Iran da amuba machugi nong tarakre US amadi Israel na sathiraba bomb thadaduna amadi missile kaya kapsinduna Iran da landabadagi amuba machugi nong tarakre haina report amana phongdorakre report asigi matung inna Iran da amuba machugi nong tarakliba asi lan asigi manung channa bomb missile kaya kapsinduna landakhiba amadi Oman amasung Iran gi marakta leiriba test of Hormuz hyriba samudra gi lambi asida chatliba thaupuba achauba cargo jahaz singda attack saduna thugaibadagi mai haugna sakliba thodok sing asina thogalakpani loinana lan asigi manung channa America amadi Israel lebak anina Iran gi thau marang kaina leiriba dipo kaya dasu landakhibani expert sing na phongdorakpagi matung inna malem gi oina yamna maru oiriba thau pubagi lambi ama oiriba state of Hormuz Iran na thingjinduna thamliba asina maram oiraga mapung oina Asia gi lebak singda asobo saitheng ama soidana fangani haina suphongdokre hairi Singa khambalengamba mihat ki mayok tawakan mifam phamkre miyam gi safaba mafam oidraba lebak la haina leikidrabagi masanupi na lengakta wahang hanglakle Kaksing Police Station gi manung chanba Kairak amadi Teshpur ani gi fauna balambida ngarang numidang waram pung 3:30 rom tarakpada masakhangdaba miyoi anina Teshpur awang lekai dagi contractor oiba singa khamalengamba sahi 62 kauba miyoi ama nongmaina kapsuna halambagi mayokta
ngasi maikei adomda miyamna wakan mifam phangkhre wakan mifam aduda saruk yakhibi leikhidraba malengan bagi machanupi na miyamgi saphaba mafam ama oidraba leibakla haina Manipur lengakta wahang hanglakle mahakna haiki mahakki leikhidraba apokpaga ningai sangdanakiba lei haibagi I pausu amata khanghaude kanagumbana punsi temsingnarai haibasu takide maramaduna wathok asi kana chenabage haiba aikhoina khangdre mahakki apokpa hatkiba du ngaihak saunabagi nongmaina kaptuna hatlamba nate hatlage haina yauna hatlambani haukiba numit inni humni asi mahakki apokpa impalda thabaki chatli aduga numidang pung 3:30 aduwaida hehek halai ngarangdi mahak khara nganna halaki halakpagi lambi yum yoramdaida kanagumba kharana mahak pungairaga gari namduna khamlaga matungda nongmaina kaptuna halambani mahakna makhatana haiki mihatpa sing madugi thamoida minungsi haibadu masit amata fawba leitaba jala makoibu macha masu mama mapa amata fawba leitaba kangbura ibung ipa sing mapi mapa oiriba lengakna mihatpa sing puthokpiyo aduga chapchaba charak phanganbiyo mihatpa puthoktriwa fawba ipagi asiba haksang laukhiroi mahakna makhatana hai ipaduna su nomlaga aikoibu lairik tamhalakpani hausiksu aikoi lairik tambagi mahai chadri ipagi thaujal ngairibani ipana wana honarakpagi laman singba ngamdribani aikoi mi oidribani mibu hekta hatpagi moong matau asida kanana pengedoribano mihat asiga mari leina joint action committee against the killing of Singa Kamalengamba Maitei Kauba JAC ama semkre JAC na demand ahum tauri demand sing adudi mihat asida chenariba miyoi pumnamak panthaba taukana fagadabani imung manunggi miyoi singda matik chaba security piduna ngakpi senbigadabani amasung akaknaba matamgi manungda investigation chathaduna mihat asigi matangda achumba wild phangangadabani haiki Talebak yengchilunaba nasagi mission April amada launch toragani chahi yangkhaigi matungda ahanboina America agi space agency nasana chahi asigi lagliba April amada Artemis 2 haiba mission ama Talebak yengchilunabagdamakta launch toragani haina phongdorokli mission asida astronaut mari saruk yagani astronaut mari asigi manungda America masa home Reed Wiseman Victor Glover amadi Christina Cosni aduga mari suba astronaut Canada Macha Jeremy Hessen ni hairi mission asigi manung channa astronaut mari asina thagi akoibada paiduna yengsilaba matungda prithibida amuk halakani madugi matungda Artemis 3 gi mission dana nasana thagi leimaida khongdanaba honagani mission asi lagliba chahi 2019 da nasana pakthoklaba yai hairi Guwahati silchar pung 5 da yohanaba lambi semnaba PM na urep tamkhre nominini gi Assam khongsatta lakhiba Prime Minister Narendra Modi na silchar da lupa crore lising kudmang kulumdoi ga chawga ga yangkhai gi project sing urep uyung tamkhre SLMP election mangwaina na pakhalakpa sangha sagatpa thauram Singgi manung channa kilometer 163 sangba Silong dagina silchar fawba ren mari leiba lambi semnabagi urep uyung tamki lupa crore liseng konethoi ga chanipan ga humpu changna pakhatkadoriba thaurang asina Guwahati dagi silchar fawba supnagi pung 5 khaktani hairi Expressway asi senggatpa loirabadi awang nongpok lamdamda lalol itiki thabak thoram singkhumang sauksin hanba ngamlagani Prime Minister National Highway 305 da lambi chinbagi awaba kokhanbagi pandamda elevated corridor amma semnabagi urep uyung tamki Karimganj district ki Pathar Kandi dasu anouba agriculture college sama sana borep uyung tamki Guwahati da ngarang thungkiba PM na Assam khongsaki ahanba numit ta lupa crore lesing kunmari ga chani ga yangkhai gi project sing urep uyung tamki nominini gi Assam khongsa loiraba matungda mahak West Bengal da chatkani hairi